Miyamna pamliba NRC update Touraga state asida census Toubiyu Haiba Wapham center gi luchingba singda Taknagani center gi luchingba singnasu miyam gi kholau tabigani Haiba thajaba lei haina Home Minister Govindas konthaujamna phongturakli ngasi Manipuri Language Day State Level Celebration Committee na sinduna state song Sanalaipak Manipur for Peace, Unity and Integrity Haiba Wakalonda Jawaharlal Nehru Manipur Dance Academy gi auditorium da state ki thakta Kuntraga manga suba Manipuri Language Day gi thauram pangthokre Thauram aduda Lamsang ACG MLA Sorokkaibam Rajen Langthabal ACG MLA Karam Shyam State Song Sanalaipak Manipur gi composer Aribam Shyam Sarma amadi Lok Sabha gi hanagi MP Dr. RK Ranjanna Sarukyaki Thauramga mari leinana Minister Govindas konthaujamna makha taraduna state asigi loan awangba thakta pukatnaba aikoi pumnamakna honaminasi Chaukat pa kunai ama laipak ama saktak pada laipak adugi loan na achauba mateng pangi aikoi gi state asiga yumthang nariba state singna makoi gi oiba masagi loan ningthi na leizadaba atopa state singdagi khara laushinduna makoi gi loan oinari adum oinamak state asigi oiradi aikoi gi asengba loan leijaramba asimak aikoi na chauthuk chaningai ni loinana aikoi gi loan asi classical language da chalhananaba laingak asina kanna hotnari lamdam asida leijaram laba aikoi gi potsak khudingmak ngak senba haibasi lamdam asa khunda minariba kanglu furup khudingmak ki achauba thodangni kanna thabak tawminasi hai khangnak thabak tawminasi hai ki aduna koi manipur si emotion da sattaba reason amasung fact da akoi base auraga chatpa oiragadi akoisi leiriba confusion oiriba port puna mangsingsi akoi loina resolve to bangambani aduna yaren khai asi mangaling sing beriba ojagaru singa akoi gi naharwan singa so emotion da hek chatko duna akoi da mang ata kayama thokpa adu akoi amaga so ingsina da ba thokpa kayama leba singse asi bohan birana ba akoi any form amada akoi naharwan singsi Unsilba Santi Porona Honabada, a quite Puna Gaita, Lomina Raga, Santi Leva, Masagi, Sana Leva Manipur. A single Sana Leva Manipur, and Honabada, a quite Puna Saruki Aminasi Haiba. Nakalamaromda Lamdam Asida issue ama thorakpa matamda Mahaisang Singh School Suti Thadokpa ki matangda Paumi Singh na hangba wahangi paukum piraduna Govindas da hai Mahairoi Singh na irang aduda yaukshinduna asok apan kaya thorakpa thengnakiba asina mahai tamliba Mahairoi Singh da asok apan yaurakpa asi makata na thoktana ba school college Singh lenghak na suti laukthokpa ni haiki Delhi si mayam honorable MLA sinada MLA exim sasatwi akoi tongan ba akoi sarkar gi dana tabako akoi party level gi mayam ma akoi unajagani aduga mayam gi sentiment mayam gi apamba akoi gi lebak si mang gi na ba akoi furup si indigenous people sing si mang gi na ba ko yang pan hona jagani aduga soidana su Hazab lay jay madadi karigo makara para sarkarna tawira kana hai security sing ayamba loina mafin jay samsin gre security sing sagi apupa paw sing ay law tan ti khado ko se taina te hayeng mahirawi sing so jiki irang ko makari masi aura kanda police na karigo mata na kono bodo so ko khot pa mamang samu toina nangro pot amo oi bodo adu aso open nang drana sarkarna law baste